World MEETEI Council, MEETEI Yaifaluf Europe Amadi, Global Manipur Federation Ahumna, Ngasi Tongan Bawarul Tranito Yaubachirol Ama, J Minister and Birenda Patient Cray. February THADA LOIGADOURIBA Kuki Militant Singa Satanariba, Shu Asi, MAKHA TANA SHANGDOKTANABA Haida, World MEETEI Council, WMC Gis Chairman, HEIGRUJAM NABASHYAM na Fongdorakle. Manipur Press Club Japang Thokpa Pau Gimipam Amada, World MEETEI Council Gis Chairman, Heights NABASHYAM na Hai, Tha Mapan Mapung Farak Laba, Irang Asida, India Gi Wang Bada Ladiba, MEETEI Gi Isun Inaw Singna, Laibang Amnatabadagi, Tangta Bawaroshin Amapurak na Bagi Matangda, World MEETEI Council Yauna, MEETEI Yaifaluf Europe Amadi, Global Manipur Federation Ga Yamna Kufna, Kanaduna Lake. Luf ahum masina kupna khanar ba matung ngasi ase Chief Minister N Birenda warol taranitho yauba cherol amapishin kre housing tholiba irang ngasi athubada loisinaba center amadi state leingakna athubada thabak paikhatpa irang asina maram oiraga langjenari ba miyoi singi hingnabagi lambi sembiba su lokthoknabagi matang amadi poppy plantation muthanana ba wafam sing yauba warol ama ngasi pisinduna leingak asina akan ba mideng sangduna thabak paikhatpiu haiba wafam sing thamke Koki militant singa sathariba su asi chatliba tha asida matam loigadoribane tha asida loigadoriba su gi matam asi makha tana sanaba yaroi masigi mayokta council na lepkani moreda leiribe state force singa sigi mapangal kalhanba amadi matam ga chunaba khusu khulai sing pigadabane lakadoriba parliament mikhalasigi mamangda MEETEI na SD list da chanbada mathau taba che sang sing state leingakna center da thabaga loinana janaba thabak sing lokhan anaba chief minister na hotna biu haina mahakna makha takhe akhoi ngasi MEETEI da tobiriba injustice se akhoi ngasi level playing field na te MEETEI na sanajari se maikai khudmukta khoi MEETEI si chapsala ineba sinking community orineba mase injustice karina no India constitution na akhoi bu aboriginal indigenous people singda lehan biga do status lehan da bado aduna maram moiduna karigumba fiwa mamata da thengda han bidana MEETEI gi schedule tribe sananaba report ani du thabiraga yam thuna handaki election gi mamangda center da MEETEI gi schedule tribe ta sananaba report ani se chief minister honorable chief minister Sri Biren Singona Thabiyu haibase hairiba akhoi apunba malemgi MEETEI mayam jina pullaga ngasi media gi mamangda tamjari